Akasbani Imphal Ketrimayum Chitrabhanu na pau pazari ahan badamaru eba pau Manipur police na hairi Raja asida thoglib irang na maram oiraga longmishin na lau panbada mayok na riba kudong chadaba sing ko hanaba sarkar na ngaksal thorang lakhole Imphal West amasung Imphal East ki oina ngasi ayu pung 5 dagi numidang wairam pung 3 fawa curfew komthokli ahum suba culture working group ki mifam ngasi dagi Karnataka gi Hampi da horagani amasung war ki Lakshya Sen Canada Open Badminton Tournament ki final changle Manipur police na hairi Raja asida thogleba irang na maram oiraga longmishin na lau panbada mayok na riba kudong chadaba sing ko hanaba sarkar na ngaksal thorang lakhole Manipur police ki headquarters dangarang pawmising ga unabada IG operations IK Muivana longmishin na lau subada chatkadaba oirabadi magi zilla sing adugi SP sing da mangzong na pawkanga langna ba hairi mang hai long matam chana palhaudrabari tungda akai bagya lakadabana Mukhyamantri Nongthombam Biren Singh mityang makhada longmi sing ngaksanana ba security pinabagi matang da khanakre zilla gi oina lopham sing ngaksanana ba thamgadaba security force singi personal singi masing sumhang na phongdokhe Amarom da Manipur Police Control Room gi cherol aman hai haukiba pung kumari asida mapam kharada nomai kamna ba amadi miyamgi mokhra lekiba natana jila ayambada phibam phare cherol adu namakhata na hai Raja Police yauna Central Security Force ka punna irang leba mapam singda thibu ki thabak na chathari haukiba pung kumari asida kangpopi amasung Bisnupur jila singda Manipur Police amasung Central Security Force singna bunker kuntra gom doi thugai khre Raja sigi ching amasung tampaki tongan ba jila singda check post samakun taru hangdokle aduga police na hinsa gi thabuk chathaba miyoi chehum yankhai matoi fagat ki miyam na tonga thaza bidana ba amasung aseng ba pau Central Control Room gi telephone number 9233522822 degi khambina basu cherol adun hairi Forum for Restoration of Peace FRP na sinduna Manipur da santi amadi tangdu leitaba pipam purukna ba haibi hiram dangarang Lelong Harobi College ta nomayu oiba khanene na bigi thoram ama pangthokre mipam aduda forum asigi convener Asang Kasar na hai thogliba wathok asi wari sanaduna warishim purukna khwaidig apaba khongthang oigani nakal animakna punna awaba mayok nari basi yenglaga democratic oiba mawong da khongjang sangsin biu haina su appeal tori mangna hai sarkar na su Lady stakeholder amadi CSO Singhi apunba mipam kauduna santi purukna ba athuba matam da honabiu amarom da Peace and Integrity Committee kyamgai su Manipur da tongan ba lengak amalebe yaro haibe hiramda nomoy go eba mipam amangarang kyamgai mayai lekai khagem ba macha ibungo laibung da pangthoki mipam aduda jongan ba resource person singna wangangki Imphal West amasung Imphal East ki oina ngasi ayu pung 5 digi numidang waram pung 3 fawa curfew komthokli adumoina mag Imphal West ki Langol area dadi ayu pung 5 digi numidum pung 3 thoi fawu tamba curfew komthokhi Kakching jila gi oina ngasi ayu pung 5 digi numidang waram pung 5 fawa curfew komthokli adubu Kakching jila gi serok dodi curfew komthokloi Bisnupur jila gi oina ngasi ayu pung 5 digi nungthil pung 5 fawa curfew komthokani Thobal jila gi oina su ngasi ayu pung 5 digi numidang pung 9 fawa curfew komthokli Manipur da hoji tholi bawathok asiga mari lenena nupi singi oiba khanane na bigi mipam ama hoji Imphal gi iboyama sumangla sanglenda lungmai selup na sinduna pangthokli lungmai selup ki secretary Asem Nirmalan hai mihorol degi hauna luraba tank kya da nupi singa achoba thodang kya logduna lakli ngasi su Manipur da oriba pipam asida nupi sing pusin aduna logboya ba thodang sing lomina bagi tangai fadaba lei Mepumas na hojik oriba irang asigi matangda tongan bi hiram sing khanarba tungda warep kya su logani Raja asigi irang nang laba mafam sing digi mayum kai thadok tuna tongan ba relief camp sing da changjapam logduna leriba miyo sing da tengbang pibge thabak lepna chathari mayum thadok tuna lanjen lerak ba miyo sing damakta home affairs mantraloi gi relief fund Nodal officers ngi khutangda district administration singna yantokli Kakchinglia da hozipuna relief camp ni fumathoi lei amasung nodal officers singna sanfam sing adu yantokpagi daita lawri Kakchingjila gi deputy commissioner na high home affairs mantralogi
relief fund asi lanjangraba miyoi lising mari chahum marfudramathoida phangba yagani mangna hai jila adu da leriba relief camp sing changna ni yengsinba loina tangai fadana changba polam sing phangali relief camp da leriba miyoi sing adugi masage senthok lejanabagi dama district administration na makhoida mombati agarbati saba handicraft li amadi wagi pothok sing sabagi training program sing sili yum thadok tuna chelaba miyoi sing damakta prefabricated yum sing Asian Highway number 1 ga samnaba Sero Bazar manaki yaithabi lakon da saba hore sugunu Sero wapopi amasung napatki mai makai thadok na chelakla bamyo sinda haribe yumsing asi tha asi ki manungda khusinaragani tabiriba pawasi Akaswani Imphal dagini G20 ki makhada ahum suba culture working group ki mifam Karnataka gi hampi danga sidagi harugani numit marini chathagadaba mifam asta G20 lebak sin Burton double lebak sin amadi malengi tongan ba organization gi mihu singna saru yagani hogdopagi tharomda kendra gi culture mantri Jai Kishan Reddy culture rajya mantri Arjun Ram Meghawal Meenakshi Lekhi amasung culture mantralaya gi secretary Gobind Mohan su hogdopagi tharomda saru yagani mifam asta varki ina khulaba kala sanskrit gi masak sing malengi lebak sin ta uthokani Rashtrapati Bhavan na yumbu oduna nominini oiba visitors conference listing ani kulhumdo heindagi horgani conference asi Rashtrapati Draupadi Murmu na hodokani mepam asida innovation research amasung technology development gi lamda piba visitors award listing ani kumatoi su Rashtrapati ne yentokani mepam asigi nini chamber nimita education for sustainable development building better world haibagi matangda khanani nagani Ngaksal Mantri Rajnath Singh nominini gi Malaysia gi khongchat hayingdagi horagani khongchat asida Malaysia gi maka phammanaba Dato Sero Muhammad Hassan ki unadina lebhani gi marakta lenyari ba Ngaksal gi matangda wari shanagani Ngaksal Mantraloy na hai Bharat amasung Malaysia leba anina santi amasung chakwa progna bakan honari Pradhan Mantri Narendra Modi na lisang ani tara manga da Malaysia gi khongchat yana ke ba enhanced strategic partnership ke makhada tongan bihiram ke ada leba anina thabak tominagani Railway Mantraloy na Bande Bharat yauna train singi AC chair car amasung executive classes singi Bharat chada kun manga hantalagani haina lokthokre khongtang asi rail gari tongliba miyusin de henu khudung chaba phangana ba Mantraloy na pakhalapani anuvuti amasung vista dom course sing yauna AC yawa rail gari sing de khudung chaba asi phangangani Pradhan Mantri Narendra Modi hari infrastructure amasung lambi thong fagadan ba haibasi Atmanirbhar Bharat ohenbada tangai fadaba lam asida sarkarna akhanaba miyeng changli Telangana gi enangkona dangarang lupa koti listing taru henbagi tungan ba infrastructure project singi jatra holaba tungda miyam da wangang ba Sri Modi na hai hauki ba chahi mapan asita lebas da infrastructure ningthina fagadan bangamle mang na hai kendra sarkar na rajya khudimak pucha khodhana ba honari Thoromdu da wangang ba da kendra gi road transport amasung highways mantri Nitin Gadkari na hai jatra holiba highway project sing asina Telangana gi sothana leraba mafam sing chakot handuna lambi thong fagal halagani Pradhan Mantri na Rajasthan gi Bikaner da lupa koti lising kunmari chahum henbagi chakhotarangi project sing kharagina jatra hunki aduga khara amana sangakhi Meghalaya gi Mukhyamantri Corner ke samana Silongi Mayu Vans Complex na Nauna Saba National Law University gi temporary complex ngarang sangakre sangabagi thorum aduda Meghalaya High Court ki Chief Justice Sanjeev Banerjee Rajya gi Shiksha Mantri Rakam Sangma amasung University asige Vice Chancellor Professor Indrajit Dubey saru yakhi tharumdu da wangang bada Mukhyamantri hai travel singi chana kanglo amasung chana bising ngakna thambagi tangai fadaba sing panki nongna hangdokliba University asina customary law amasung practice sing hena tijanhan bada achoba mateng oiragani Awang Bahar ki mapang kaya da akan manong chukre Met Department na Himachal Pradesh da akan manong chugani haina orange amadi red alert pidu na khangan kre leba ki konong Delhi de sungarang numit chupa nong lepta na chubade ge sar adugi mapang kaya ising thumjin ki hairi War ki Lexus and Canada Open Badminton Tournament ki final changle mahana Japan ki kanto Nishimoto bu stress set kunma thoi tara thread kunma thoi tara mari da maithe pidu na final changki bani Lexus sel haing China gi Li Si Funga final sanagani war ki PB Sindhu di Japan gi akana Yamaguchi gi mukuta maithe hore Nupi ki T20 International Series ki cricket match ngasi war ka Bangladesh ka Dhaka gi Sri Bangla Stadium de sanargani hozik aroi bada maroi ba paw amu hanna Manipur Police na hairi Raja se thoglib irang na maram oiraga longmishina lo panbada mayok na riba khudong chadaba sing ko hanaba sarkar na ngaksal tarang lokhale Imphal West amasung Imphal East ki oina ngasi ayu pum 5 dagi numidang wairam pung 3 fawba curfew komthokle ahum suba culture working group ki mepam ngasi dagi Karnataka gi Hampi da horagani amasung war ki Lexus and Canada Open Badminton Tournament ki final changle paulizari